Bishnupur District DC L Bikram transfer order adu stay Tougadabani amadi Manipur Irang AC Loidriphaoba mahakpu transfer Thakhiba Yaroi haiba demanda Moirang AC manung channa hangba relief camp sing leiriba IDP sing na wakat meepham kaya chathakhre wakat meepham sing adugi saruk ama oina Jingu Thangzing guest house Khoyol Kaital amadi Moirang College Block A amasung B da hangliba relief camp sing leiriba IDP sing na ngarang wakat meepham pangthok nake Kongjang adugi sarukam oina Fubala, Sunusify, Tera Kongsangbi Amade, Wakta Sericulture Training Institute, All DC Complex to Hangliba Relief Camp Singi IDP Sing Amate, Prefabricated Home Sing the Leiriba IDP Sing Nangasi Ayu, Wakat Meepham Chathakhre. Wakat Meepham Sing Aduda Saruk Yakiba IDP Sing Hai, Irang Asina Heg Horapadigi IDP Sing na Bishnupur District DC ga Luinadun Lakibane, IDP Singi Awabu Kuding Mahak Namatin Pounded Lakli. Mahakpu ikang kanghodana transfer Thakhiba haiba se IDP sing na thengnariba awaba sing ase lengak na khangbide haibudu takpane Manipur gi lan ase lotion namba hotnabagi mahuta officer sing transfer thadok thazin tawbada hena thawai yawshiliba ase lan asibu nathai naba hotnaba thorang amani haina lodapamde Irang asigi warushin ama puraktrinaida DC transfer Thakhiba Yaroi karigumba transfer order adu stay tawdrabadi IDP sing na khongjang changsilagani hainasu IDP sing aduna checkson wa thamnakli ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯥꯡꯁꯤꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯁꯤꯅ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯏꯔꯥꯡꯁꯤ ꯑꯁꯤ ꯑꯍꯥꯟꯕ ꯂꯣꯏꯁꯤꯟꯕꯅ ꯍꯣꯠꯅꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯁꯤꯡꯗ ꯄꯥꯡꯊꯣꯛ ꯇꯧꯔꯒ ꯃꯈꯣꯏ ꯂꯩꯖꯔꯝꯂꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕ ꯄꯣꯖꯤꯁꯟꯁꯤꯡꯗ ꯃꯇꯝ ꯈꯔ ꯊꯝꯕꯤꯔꯒ ꯁꯤꯒꯨꯝꯕ ꯇ꯭ꯔꯥꯟꯁꯐꯔꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯕꯤꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯦ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯅꯕ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯍꯟꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ DC transfer tawni haibase akhoi thamoide yam nungaitaba phawi sar bikam bukhoi hek lan chelakpa megi ahumdagi awana punamak mana DC uda khoina nungaitaba punamak monda changjaraga punamak sembiraga lakhibani thamoigi pendaba dudi hajarangi adu mana transfer tawni haibase tabada khoi thamoi sokna nungaijade duni yaragadi magu transfer tawbiganu lan chelodribo lakkadoba singna hatti haibadi nasade pharangani makhoisu adubu akhoi ni hawdok charakpadagi hawdok mirakpa haibadu oibanina mahakpu transfer tawhiba haibase akhoi thamoide nungaitaba phawjai akhoi hangto hangjan hana hawbadagi leiminarabadina mawandana khara khoina nungaijabra hana khanjai